Ngasi numidawaram phongkiba pauniko pause dagi maru oba pau khara khangatjaraga miyamda khudo tamjike MLA Parian Haukip ki mathakta legal action lawbaga loinana terrorist oina lauthokadavani pause miyam punamaki thamoi sopa tamthiba thawdo ama oikhiba Jiribam district ke Borobector subdivision ke manungchanba Jakurador dagi thanipan khakta ngariba Angang yongna Angang ahum amasung nupi ahum Jengku kizo sina fatuna po kharaba matungda nupi oibigi ikai khumnaba manghalambagi jingnaba yaungna tamthina halambagi thawdo aduga mai lenana online news channel The Wire na lawba interview amada BJP gi MLA amasu oiriba Psycho Assembly constituency dagi karakkiba Parian Haukipna madukuki singna laman singbagi sathakiba thawdokni haina phongtol aba fawbada state amadi unit lenga anina MLA asigi mathakta legal action amata laukhatana leiba haibase yamna lebak thibane haina Federation of Civil Society Organization Fox Manipur na lawi hain organization asigi maikaidigi thokpa chero amana phongdarakli Manipur da thokliba sahi ani fajilakadoriba violence asigi maroeba mastermind oiriba Jengku kizo MLA taragi mathakta action lakhalo amadi makoiba Manipur Legislative Assembly dagi disqualified tawgadabani haiduna Manipur da lariba tonga-tongamba Civil Society Organization singna mari lainaba singna taksinuna laklibani adubo laibak thibadi istelenga amadi yun lenga nga ngasi fawba terrorism gi thong kaya chathaduna chamjaraba micham nupi yaungna angang sing hatpada achobo thodang lawriba loinana Manipur gi apunbagi saktamna phongna singnariba singa sigi mathakta action amata lawdana laiba haibasi Manipur miyam punamakki oina yamna laibak thibani panba yawade Jakurado da deployed tawba Central Reserve Police Force CRPF da attack tawbada CRPF na counter tawbada sikhiba terrorist adubu MLA LM khautena makhoi 12 adubu heroni haribasina mayek sing takle madudi India gi mayokta leiba amade logi wangbada thabak tawriba sing aduga pullaga Manipur da maitai singi mathakta terrorism gi thong sing sathabani habase taksare Fox Walking Committee na ngasi masangsilliba Kongjang asigi demand gi saru ama oina Jengku kizo MLA tara amadi makhoiga satminariba CSO sing terrorist oina laktokadavani haiba demand tawduna miyam goloinana kongjang sangsilibani maram aduna istelengang na MLA sing asigi mathakta nanghauna na logi wangbada thabak tawribra haina thikapagi mathokta dei khudakta action lawbaga loinana terrorist oina laktokadavani haire Makha tarapa pauda internet ke athingba numinini amuk sangdokhrei Home Commissioner N Ashok Kumar na thokpa order amagi matung inna mobile internet service numinini amaga amuk athingba sangdokhrei athingba si tha asi kunga mangagi numidawairam pung mangaga minitaraga manga fawbani athingba si Imphal West Imphal East Bisnupur Thawbal Kaksing Kangpokpi Churchampur Jiribam amadi Feldong district chanagani haidei loinana athingba asigi mayokta thabak toramba singi mathakta logi matengna action lakhakani hana so order asida palli makha tarapa pauda mangkana Manipur gi irangda pi chinthaduna isai sakrei Manipur gi saknai rabi folk sai sakpi mangka mayang lambam na Guwahati gi Ahmedabad ta performance pi bada Manipur da thokliba loiba naidraba irangda pi chinthaduna tilliba miyam da irang asigi mami tahan karei Ahmedabad ta pangthopal taram adze imada kathoklaba isai ama lanthokina Manipur gi mama oibi kayana nupi angang singi punsi phawba pikhamnaduna ten tha nawai riba kaya utke isai gi thawai haptuna tiliba miyam gi pungning chingsinduna mapi phawba chintahan ki hairi makha tarak poina kangla pau dagi maru oba pau khara khangasaraga miyam da khudo tamjike ashiba ama leiram lei Besnupur district ki manung chamba laisram lambi changpham da leiba labukta Nupa ama gi thawai yaungdraba hakchang ama taatuna leiram lei press na phangba pau amana hai leikhidre mioi adu wai khong ningthau manai degi deptata jai kuntraga mari apopa Krishna kawi haire hakchang adu ngasi ayupung mapalom tabada lekai gi miyamna thengnarakibani pau adu hek phangbaga number police station gi o sinaba kantana luchingba police team ama laktuna yengsilakhi tungda forensic science ki team ama laktuna yengsilaba matung postmortem gi dama rems ki meral sangda thamkrei makha tarapa pauda Myanmar ga lalarup singa suicide tawngmaduna changjapam piro badege Manipur mai hauna chaklakpani M Tombe
Myanmarꯒꯤ ꯂꯥꯂꯔꯨꯞꯁꯤꯡꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯨꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯄꯅꯤ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯁꯨ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯨꯝꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯇꯣꯝꯕꯤꯅ ꯍꯪꯂꯛꯂꯤ꯫ ꯕꯕꯨꯄꯨꯔꯥꯗ ꯂꯩꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯪꯂꯛꯇꯕ ꯊꯥ 19 ꯍꯦꯜꯂꯛꯂꯦ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝ ꯀꯌꯥ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯌꯨꯝ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯇꯨꯅ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯕꯤ.ꯖꯦ.ꯄꯤ. ꯍꯥꯏꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯐꯝ ꯃꯨꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯒꯤ ꯖꯀꯨꯔꯥꯗꯣ ꯀꯥꯔꯣꯡꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯃꯤꯆꯝ 3 ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯁꯤꯕ ꯁꯦꯅꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤ 2 ꯅꯦꯀꯦꯠ ꯄꯦꯔꯦꯗ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯗꯗꯤ ꯋꯥꯐꯝ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈꯤꯗꯦ꯫ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟꯒꯤ ꯀꯦꯝꯄꯦꯟꯗꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯄꯤ.ꯑꯦꯝ. ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯈꯣꯡꯗꯥꯔꯛꯇ꯭ꯔꯦ꯫ ꯃꯁꯤꯃ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯕ ꯁꯦꯅꯥꯅ ꯂꯧꯏ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯍꯣꯃꯥꯅ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤ ꯁꯤꯡꯅꯗꯨꯅ ꯆꯤꯡꯀꯨꯀꯤꯖꯧ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯑꯃꯦꯔꯤꯀꯥꯗ ꯆꯠꯇꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯐꯣꯡꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯤꯗ꯭ꯔꯒ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 3ꯇ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯁ꯭ꯇꯦꯇꯁꯇ ꯊꯝꯂꯛꯈꯤꯕ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕ ꯃꯔꯝ ꯂꯩꯇꯦ꯫ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯖꯤꯔꯤꯕꯥꯝꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯁꯥꯏꯀꯜ ꯀꯦꯟꯗ꯭ꯔꯒꯤ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯥꯎꯔꯩꯌꯥꯟ ꯍꯥꯎꯀꯤꯞꯅ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯥꯎꯔꯩꯌꯥꯟ ꯍꯥꯎꯀꯤꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯟꯁꯄꯤꯔꯦꯁꯤꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯑꯦꯕꯤꯗꯦꯟꯁ ꯄꯨꯝꯅꯃꯛ ꯂꯩꯔꯕ ꯐꯥꯎꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯕ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯄꯥꯎꯔꯩꯌꯥꯟ ꯍꯥꯎꯀꯤꯞꯀꯤ ꯃꯊꯛꯇ ꯑꯦꯐ.ꯑꯥꯏ.ꯑꯥꯔ. ꯑꯃ ꯂꯧꯈꯠꯇꯨꯅ ꯕꯨꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯄꯥꯎ-ꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯐꯝ 2ꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 2 ꯐꯪꯂꯦ꯫ ꯑꯉꯥꯡ ꯑꯃ ꯏꯁꯤꯡꯗ ꯇꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 2ꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ 2 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯃꯔꯥꯝ ꯆꯠꯄ ꯂꯝꯕꯤꯒꯤ ꯆꯪꯐꯝꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯊꯪꯅꯕ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯁꯤꯕ ꯅꯨꯄꯥꯒꯤ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯆꯔꯨꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯉꯁꯤ ꯑꯌꯨꯛ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯅꯝꯕꯣꯜ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯏꯀꯥ ꯀꯥꯅꯗꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨ ꯋꯥꯏꯈꯣꯝ ꯅꯤꯡꯊꯧ ꯃꯥꯟꯕꯤꯗꯒꯤ ꯗꯦꯕꯗꯠꯇ ꯆꯍꯤ 33 ꯑꯄꯣꯛꯄ ꯀ꯭ꯔꯤꯁꯅ ꯀꯧꯏ ꯍꯥꯏꯔꯤ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 2:40 ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯔ (ꯁꯤ.ꯑꯦꯝ.ꯑꯣ) ꯑꯣꯐꯤꯁꯀꯤ ꯐꯦꯟꯁꯤꯡ ꯋꯥꯜ ꯃꯌꯥꯗ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯁꯥ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯤꯠꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 4:35 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜꯒꯤ ꯆꯤꯡꯃꯩꯔꯣꯡ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯩꯁꯕ꯭ꯔꯖ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯆꯍꯤ 8 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯤ꯫